ꯑꯍꯥꯟꯕꯗ ꯏꯁꯣꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕꯗ ꯄꯔꯤꯡ ꯅꯥꯏꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯊꯔꯛꯂꯤꯕ ꯕꯥꯏꯕꯜ ꯅꯩꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯅꯈꯣꯏꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯃꯄꯥ ꯅꯥꯏꯗꯕ ꯕꯣꯔ ꯑꯗꯨ ꯄꯤꯕ ꯑꯣꯏꯁꯅꯨ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯕ ꯇꯣꯄꯤꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯅꯩꯅꯈꯤꯕ ꯍꯥꯏꯕꯗꯤ ꯁꯥ ꯔꯦꯚꯦꯂꯦꯁꯟ 19ꯗ ꯌꯥꯎꯕ ꯁꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯄ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯈꯔ ꯅꯩꯅꯈ꯭ꯔꯦ꯫ ꯉꯁꯤꯅ ꯃꯗꯨꯒꯤ ꯁꯥ ꯑꯗꯨ ꯀꯅꯥꯅꯣ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯅ ꯀꯤꯕ ꯒꯨꯟꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯆꯨꯝꯃꯤ ꯂꯥꯜꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯁꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯁꯟꯗꯣꯛꯅ ꯇꯥꯛꯄ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯁꯦ꯫ ꯑꯩꯈꯣꯏꯅ ꯍꯧꯗ꯭ꯔꯤꯉꯩꯗ ꯏꯁꯣꯔꯉꯣꯟꯗ ꯑꯃꯨꯛꯇꯪ ꯐꯖꯅ ꯆꯪꯖꯁꯤ, ꯏꯁꯣꯔꯉꯣꯟꯗ ꯍꯥꯏꯖꯁꯤ꯫ ꯁꯒꯗ ꯂꯩꯕ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯊꯧꯒꯥꯟ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯄꯥꯞ ꯆꯠꯂꯕꯅ ꯅꯥꯏꯗꯦ ꯐꯈꯤꯗꯕ ꯄꯥꯄꯤꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯡꯒꯗꯧꯔꯤꯕꯁꯤꯗ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯆꯪꯕꯤꯗꯨꯅ ꯑꯩꯅ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯂꯧꯁꯤꯡꯅ ꯉꯥꯡꯕ ꯑꯣꯏꯍꯟꯕꯤꯌꯨ, ꯅꯍꯥꯛꯀꯤ ꯂꯧꯁꯤꯡꯅ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯁꯤꯜꯂꯩꯗ ꯅꯍꯥꯛꯅ ꯁꯣꯟꯕꯤꯌꯨ, ꯇꯥꯒꯗꯧꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯅ ꯁꯣꯛꯄꯤꯗꯨꯅ ꯐꯖꯅ ꯈꯪꯕ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥꯅꯨꯄꯥ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ, ꯑꯃꯦꯟ꯫ ꯑꯩꯈꯣꯏ ꯌꯦꯡꯁꯤ, ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯅꯩꯈ꯭ꯔꯦ ꯑꯗꯨꯒ ꯏꯁꯣꯔꯅꯁꯨ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯔꯤ꯫ ꯃꯥꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯛ ꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯔꯤꯅꯣ ꯍꯥꯏꯕꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤꯕꯨ ꯈꯨꯔꯨꯝꯕ ꯃꯤꯁꯤꯡꯅ ꯅꯣꯔꯣꯛꯇ ꯆꯠꯀꯅꯤ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯣꯔꯣꯛꯇ ꯄꯨꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯏꯖꯤꯀꯦꯜ 18:32ꯗ ꯍꯥꯏ, ꯑꯩꯅ ꯐꯠꯇꯕ ꯃꯤꯁꯤꯡꯅ ꯄꯥꯞ ꯇꯧꯗꯨꯅ ꯁꯤꯕꯗꯨ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯅꯈꯣꯏ ꯀꯔꯤꯒꯤꯗꯃꯛ ꯁꯤꯗꯨꯅꯣ? ꯅꯈꯣꯏ ꯄꯨꯛꯅꯤꯡ ꯂꯩꯔꯛꯑꯣ ꯑꯗꯨꯒ ꯍꯤꯡꯉꯨ ꯍꯥꯏꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯤ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯗꯨꯅ ꯁꯦꯟꯕꯤꯕꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯀꯟꯕ ꯄꯥꯝꯃꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯅꯤꯡ ꯄꯤꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯅꯩꯅꯈ꯭ꯔꯦ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯔꯤꯐꯣꯔꯃꯔꯁꯤꯡ ꯃꯥꯔꯇꯤꯟ ꯂꯨꯊꯔ, ꯖꯣꯟ ꯋꯦꯁꯂꯤ, ꯋꯤꯡꯒ꯭ꯂꯤ ꯍꯥꯏꯕ ꯑꯁꯤꯅꯆꯤꯡꯕ ꯔꯤꯐꯣꯔꯃꯔ ꯈꯨꯗꯤꯡꯃꯛꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯄꯨꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯗꯨ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯅ ꯄꯤꯕ ꯒꯨꯟ ꯔꯦꯚꯦꯂꯦꯁꯟ 19, ꯔꯦꯚꯦꯂꯦꯁꯟ 35 ꯑꯗꯨꯒ ꯗꯥꯅꯤꯌꯦꯜ ꯆꯦꯞꯇꯔ 7ꯗ ꯄꯤꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ, ꯃꯈꯣꯏꯗ ꯄꯤꯔꯝꯕ ꯒꯨꯟꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤꯗꯤ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆ ꯑꯁꯤꯗ ꯆꯞ ꯆꯥꯅ ꯊꯨꯡꯏ꯫ ꯃꯗꯨꯒꯤ ꯃꯒꯨꯟ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯤꯕ ꯆꯔꯆ ꯑꯁꯤꯗ ꯌꯥꯎꯏ꯫ ꯑꯗꯨ ꯃꯥꯒꯤ ꯂꯨꯆꯤꯡꯕ ꯄꯣꯞ ꯑꯁꯤꯁꯨ ꯂꯨꯆꯤꯡꯕꯅꯤ꯫ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯇ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯖꯔꯕ ꯑꯆꯨꯝꯕ ꯈꯪꯗꯗꯨꯅ ꯏꯜꯂꯤꯕ ꯏꯁꯣꯔꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯃꯈꯣꯏꯗ ꯂꯩꯔꯤ꯫ ꯑꯗꯨꯒꯤꯗꯃꯛ ꯃꯁꯤ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ 18:4 ꯍꯥꯏ, ꯀꯝ ꯑꯥꯎꯠ ꯑꯣꯐ ꯍꯔ ꯃꯥꯏ ꯄꯤꯄꯜ ꯍꯥꯏꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯊꯣꯛꯂꯛꯎ ꯍꯥꯏꯕꯅꯤ꯫ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯋꯥꯁꯦ ꯇꯥꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯔꯥꯟꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕ, ꯕꯥꯏꯕꯜꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯆꯠꯅꯕꯤ, ꯃꯤꯅ ꯁꯦꯝꯕ ꯅꯤꯇꯤ ꯅꯤꯌꯣꯝꯕꯨ ꯕꯥꯏꯕꯜꯅ ꯄꯤꯕ ꯌꯥꯊꯪꯒꯨꯝꯅ ꯃꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯣ, ꯃꯁꯤꯒꯤ ꯑꯔꯥꯟꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯣ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇꯅꯤ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯁꯤ꯫ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤꯅ, ꯆꯔꯆ ꯑꯁꯤꯅ ꯔꯣꯃꯥꯟꯁꯇꯒꯤ ꯃꯥꯒꯤ ꯄꯥꯡꯒꯜ, ꯃꯥꯒꯤ ꯁꯛꯇꯤ, ꯃꯥꯒꯤ ꯁꯤꯠ ꯐꯝꯕꯥꯜ ꯑꯁꯤ ꯀꯔꯝꯅ ꯐꯪꯈꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯤꯇꯪ ꯅꯩꯅꯕ ꯍꯧꯔꯁꯤ꯫ 330ꯗ ꯔꯣꯝꯒꯤ ꯅꯤꯡꯊꯧ ꯀꯟꯁꯇꯦꯟꯇꯥꯏꯟꯅ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯁꯦ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯦ꯫ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕꯗ ꯌꯥꯝ ꯍꯔꯥꯎꯔꯦ꯫ ꯑꯗꯨꯅ ꯃꯥꯅ ꯈ꯭ꯔꯤꯁꯇꯥꯟ ꯍꯦꯛ ꯑꯣꯏꯕꯗꯒꯤ ꯃꯥꯒꯤ ꯀꯦꯄꯤꯇꯦꯜ ꯍꯥꯏꯁꯦ ꯔꯣꯝꯗ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯟꯁꯇꯦꯟꯇꯤꯅꯣꯄꯣꯜꯗ 330ꯗ ꯃꯥꯒꯤ ꯃꯐꯝ ꯍꯣꯡꯈꯤ꯫ ꯑꯗꯨꯒ ꯚꯦꯇꯤꯀꯥꯟꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯚꯦꯇꯤꯀꯥꯟ ꯁꯤꯇꯤ, ꯚꯦꯇꯤꯀꯥꯟ ꯍꯤꯜ ꯑꯁꯦ ꯔꯣꯝꯗ, ꯍꯥꯏꯗꯤ ꯔꯣꯝꯒꯤ ꯕꯤꯁꯣꯞꯇ ꯃꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯤꯟꯅꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯅ ꯔꯣꯝꯒꯤ ꯕꯤꯁꯣꯞꯅꯁꯨ ꯃꯁꯤ ꯃꯅꯤꯡꯇꯝꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯐꯪꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤꯗ, ꯍꯥꯏꯔꯤꯕ ꯆꯔꯆ ꯑꯁꯤꯗ ꯔꯣꯝꯅ ꯃꯉꯣꯟꯗ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯁꯛꯇꯤꯗꯨ ꯑꯁꯨꯝꯅ ꯁꯤꯟꯅꯕ ꯍꯧꯈꯤ꯫ ꯑꯗꯨꯒ ꯔꯣꯝꯒꯤ
ꯅꯤꯡꯊꯧꯔꯦꯟ ꯖꯁꯇꯤꯅꯤꯌꯥꯟꯅ ꯅꯤꯡꯊꯧꯔꯦꯟ ꯑꯣꯏꯕ ꯃꯇꯝꯗ ꯑꯃꯨꯛ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ 533ꯗ ꯃꯥꯅ ꯑꯁꯨꯝꯅ ꯂꯥꯎꯊꯣꯛꯈꯤ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯔꯣꯝꯒꯤ ꯕꯤꯁꯣꯞ ꯍꯥꯏꯕꯗꯤ ꯄꯣꯞ ꯍꯥꯏꯕꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯆꯔꯆ ꯄꯨꯝꯅꯃꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯂꯥꯎꯊꯣꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯎꯊꯣꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯍꯥꯏꯗꯤ ꯔꯣꯃꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯀꯤ ꯇꯥꯛꯄꯤ ꯇꯝꯕꯤꯒꯤꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯥꯒ ꯊꯥꯖꯕ ꯃꯥꯟꯅꯗꯕ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯑꯍꯨꯝ ꯑꯩꯈꯣꯏꯅ ꯗꯥꯅꯤꯌꯦꯜ 7ꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯃꯥꯅ ꯍꯤꯡꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯍꯨꯝ ꯍꯥꯏꯗꯤ ꯔꯣꯝ ꯀꯥꯏꯊꯔꯛꯄ ꯑꯗꯨꯒꯤ ꯇꯔꯥ ꯊꯣꯛꯄꯒꯤ ꯑꯍꯨꯝ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯦꯔꯜ ꯍꯥꯏ ꯃꯁꯤ 493ꯗ ꯃꯁꯤ ꯇꯨꯝꯅ ꯃꯥꯡꯍꯟꯈꯤ ꯀꯩꯅꯣ ꯄꯣꯞꯀꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ 534ꯗ ꯉꯁꯥꯏꯒꯤ ꯖꯁꯇꯤꯅꯤꯌꯥꯟꯅ ꯕꯥꯟꯗꯜ ꯑꯁꯤꯁꯨ ꯔꯣꯝꯗꯒꯤ ꯃꯁꯤ ꯇꯥꯟꯊꯣꯛꯈꯤ ꯑꯔꯣꯏꯕꯗ 538ꯗ ꯑꯣꯁꯇ꯭ꯔꯣꯒꯣꯠ ꯑꯁꯤ ꯔꯣꯝ ꯂꯩꯕꯥꯛꯇꯒꯤ ꯖꯁꯇꯤꯅꯤꯌꯥꯟꯒꯤ ꯃꯥꯒꯤ ꯖꯦꯅꯔꯦꯜ ꯕꯦꯂꯤꯁꯥꯔꯤꯌꯁꯅ ꯃꯁꯤ ꯔꯣꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯈꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯔꯣꯃꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯄꯣꯞꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯡꯍꯟꯈꯤ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗ ꯙꯔꯃꯒꯤ ꯁꯛꯇꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯛꯇꯤ ꯍꯥꯏꯗꯤ ꯑꯅꯤꯃꯛꯁꯦ ꯃꯉꯣꯟꯗ ꯄꯨꯝꯅꯃꯛ ꯁꯤꯟꯅꯈꯤ ꯑꯗꯨꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯥꯄꯤꯁꯤꯅ 538ꯗꯒꯤ ꯃꯍꯥꯛ ꯑꯁꯦ ꯄꯥꯟꯕ ꯍꯧꯈꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯕ ꯑꯃꯗꯤ ꯄꯥꯄꯤꯁꯦ ꯍꯥꯏꯕꯁꯦ ꯙꯔꯃꯒꯤꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯃꯤꯂꯤꯇꯔꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠ ꯂꯩꯕꯥꯛꯀꯤ ꯁꯔꯀꯥꯔ ꯍꯥꯏꯕꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯄꯨꯝꯅꯃꯛ ꯑꯅꯤꯃꯛꯄꯨ ꯄꯨꯟꯅ ꯆꯂꯥꯏꯕ ꯑꯗꯨꯒꯨꯝꯕ ꯁꯛꯇꯤ ꯑꯃꯅꯤ ꯑꯁꯤꯅ ꯃꯍꯥꯛꯅ ꯄꯥꯟꯕ ꯃꯇꯝ ꯑꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯪꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯗ꯭ꯔꯛ ꯑꯦꯖꯦꯁ ꯍꯥꯏꯅ ꯈꯪꯅꯩ ꯃꯁꯤꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗ ꯕꯥꯏꯕꯜ ꯍꯥꯏꯕꯁꯤ ꯀꯅꯥꯁꯨ ꯄꯥꯏꯕ ꯌꯥꯗꯦ ꯕꯥꯏꯕꯜ ꯄꯥꯕ ꯃꯤꯁꯤꯡꯕꯨ ꯑꯣꯠ ꯅꯩꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯊꯧꯅꯤ ꯑꯁꯨꯝꯅ ꯃꯤꯁꯤꯡꯕꯨ ꯑꯃꯝꯕ ꯖꯨꯛꯇ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯐꯝ ꯑꯃꯗꯨꯗ ꯃꯍꯥꯛꯅ ꯊꯝꯕꯤꯈꯤ ꯑꯗꯨꯒ ꯕꯥꯏꯕꯜꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯑꯊꯤꯕ ꯋꯥ ꯉꯥꯡꯉꯤ ꯍꯥꯏ ꯃꯍꯥꯛꯅ ꯑꯩꯈꯣꯏꯅ ꯗꯥꯅꯤꯌꯦꯜ 7ꯗ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ 13ꯗ ꯍꯥꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯋꯥ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯐꯨꯜꯁ ꯑꯣꯐ ꯅꯦꯝꯁ ꯑꯣꯐ ꯕ꯭ꯂꯥꯁꯐꯦꯃꯤ ꯍꯥꯏꯕꯗꯤ ꯏꯁꯣꯔꯕꯨ ꯊꯤꯅ ꯉꯥꯡꯕꯒꯤ ꯃꯤꯡꯁꯤꯡ ꯂꯩ ꯍꯥꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯅꯩꯅꯔꯦ ꯕ꯭ꯂꯥꯁꯐꯦꯃꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯏꯁꯣꯔ ꯈꯛꯇꯅ ꯀꯣꯛꯄꯤꯕ ꯉꯝꯕ ꯃꯤꯑꯣꯏꯕꯒꯤ ꯄꯥꯄꯗꯨꯕꯨ ꯀꯣꯛꯄꯤ ꯉꯝꯃꯦꯅ ꯍꯥꯏꯖꯕ ꯑꯃꯁꯨꯡ ꯃꯍꯥꯛ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯍꯥꯏꯖꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯕ꯭ꯂꯥꯁꯐꯦꯃꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯅꯩꯅꯈ꯭ꯔꯦ ꯃꯥꯔꯛ ꯑꯃꯁꯨꯡ ꯖꯣꯟꯗꯒꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯦ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯁꯦ ꯑꯩ ꯄꯥꯖꯔꯛꯀꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯈꯔꯗꯤ ꯄꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯝꯖꯤꯜꯂꯛꯀꯦ ꯃꯁꯤꯗ ꯍꯥꯏ ꯑꯁꯨꯝꯅ ꯅꯦꯁꯅꯦꯜ ꯀꯦꯊꯣꯂꯤꯛ ꯖꯨꯂꯥꯏ 1895ꯗꯒꯤ ꯑꯩꯅ ꯄꯥꯖꯔꯤꯕꯁꯤꯡ ꯑꯁꯦ ꯃꯥꯔꯛ ꯑꯣꯐ ꯗ ꯄꯤꯁ ꯍꯥꯏꯕ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯁꯟꯗꯦ ꯂꯣ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯅꯤꯗꯨꯗꯒꯤ ꯂꯧꯊꯣꯛꯆꯔꯛꯄꯅꯦ The Pope is not only the representative of Jesus Christ ꯍꯥꯏꯗꯤ ꯄꯣꯞ ꯍꯥꯏꯕꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯑꯗꯨ ꯑꯣꯏꯕꯇ ꯅꯠꯇꯅ but he is Jesus Christ himself hidden under the veil of flesh ꯑꯩꯈꯣꯏꯒꯤ ꯁꯥꯗꯣꯡꯒꯤ ꯄꯔꯗꯥ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯁꯥꯃꯛꯅꯤ ꯍꯥꯏꯅ ꯍꯥꯏ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯄꯣꯞ ꯑꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯖꯔꯤꯕꯅꯤ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯃꯨꯛ On the Authority of Councils Volume 2 page 266 ꯑꯃꯨꯛ ꯍꯥꯏ All names which is in the scripture are applied to Christ by virtue of which it is established that he is over the church. All the same names are applied to the Pope ꯍꯥꯏ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯕꯥꯏꯕꯜꯗ ꯄꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯤꯡ ꯃꯈꯩ ꯑꯗꯣ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯣꯞꯇꯁꯨ ꯄꯣꯞꯀꯤ ꯃꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯆꯠꯅꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤꯗ ꯍꯥꯏ The Great Encyclical Letter of Pope Leo XIII Encyclical Letter June 20, 1894 ꯑꯃꯨꯛ ꯍꯥꯏ We hold upon this earth the place of God Almighty ꯍꯥꯏ ꯉꯝꯕ ꯏꯁꯣꯔꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯉꯝꯕ ꯏꯁꯣꯔꯒꯤ ꯐꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯥꯏ ꯍꯥꯏꯕꯅꯤ ꯃꯥꯅ ꯏꯁꯣꯔꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯔꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯃꯁꯤꯅꯤ ꯑꯗꯨꯒ
kaidoge matanda akhoi miyobeina tawbiba paba su mahangna loina kokpibe haibani mana karigumba mahangna kokpidaba taragadi kaidoge matanda akhoi kaino sing ado sida hai sida amuk so hai ngasai national catholic ki atuda thou art a priest forever said of ordaining bishop. He is no longer a man, a sinful child of Adam, but an altar Christus, another Christ, forever a priest of the Most High, with power over the Almighty. Manasida aduga sida kind dignities and duties of the priest, volume 12, page 27. God Himself is obliged to abide by the judgment of His priest. Ishom samusu maki purohisingi wayan atugi matung ina satkani hai. Either not to pardon or to pardon. Aduna kopi gani migi pap to kopi gani natra kopi gano have the priest na lepatugi matung ina ishosu satkani hai. According as they refuse or to give absolution, hadi makoina makoigi matung na makoina yabiba aduna makoina yabidaba have the matung. The sentence of the priest precedes and God prescribed to it. Aduna priestki wayan haisina mai chairak haisina hana lakani aduge ishona masibu yabi habini masina habdi makoina tawbu khudima ado yabi habsi makoina asam hari khoi mathangda amu yengse masida koina Revelation 13 7 to 8 paba matamda mahana ai padi pazaro ke no khoina pabiu padana aina sum hana mahangna kaiduge matan ishorgi misingi mayukta lan tawi amsu makhoi khudum chawe adu pitibda lairiba jat khuding lon ngangba khuding jati punama asida mahangna sakti pi hai aduga sidaida aduga pitibda lairiba ahingbagi lairikta hat khraba yaw adugi ahingbagi lairikta lai ming isingdraba misina hairiba sa asibu hatkani hai sinawsa masina habdi kaino kana masina ishogi misingbu hatli habni kona Daniel 7 gi 25 ta pabi matuna aduga ngasai kona Revelation 17 gi kona 6 ta pabi matuna John uba matana yam ngai maramdi mahana Jesu Christ gi mission gi I thai habjo sidaida samna hai aduga sidaida quotation thi yamle adu aina John Dowling History of Romanism hairiba page 541-42 da sumna hai pajarake. From the birth of Popuri in 606 dagi Popuri asina hekling khalakpa hubadagi to the present time hairiba matam asi phawda it is estimated by the careful and credible historian yamna section na thijalaba historian singna sumna sarana paki that more than 50 million of the human family had been slaughtered for the crime of heresy by Popish persecutor and appears more than 40,000 religious murder for every year for existence of property. Masina habdi kano mi million hadi lakh million amaga lakh taraga mane aduna mi million jangkai abse mana hatki karigidama makoina pop ki aramba takpi tambi habdi Bible ki asumbodo takpi adu makoina pop na de masi aramba ne madugidama aduna sahi for every year sahi khudingi ya mi 40,000 gi sangda makoina hatli hai sinawsa adudi akoini yango 538 tegina akoina 1798 habje sigi matanda makoina mi kya malam gani habje akoina yengbiro aduga sidadamo Scots Church history in John Dowling ana akoina Scots ki church history da the history of Romanism sida 1881 gi sida page 542 hari bohuji mamangda ju pakhre adugida a million of poor Waldenses perished in France da mi Waldenses mi million ama sikiamne 900,000 Orthodox Christians were slain in less than 30 years after the institution order of Jesuit when the Jesuit have said in katkibadagi mi 900,000 haidare masije Orthodox Christians sing hatki the Duke of Alva boasted of having put to death in the Netherlands 36,000 by the hand of the common educator during the space of a few years. He couldn't with Duga Iba have said in Katkibadagi Milising Kuntataru as a hatke. The Inquisition destroyed by various torture 150,000 within 32 years. Has Inquisition has been a Mokoina
hek linkhatkiba adudagi 150,000 gumbaje sijo mu hai masini sinawse yam hatkire mokoina aduga sidaida Dr. W.E. Heisley sina asumna hai that the Church of Rome has shed more innocent blood than any other institution that has ever existed among mankind habje aduna mi singi marta linkhatkraba haidi koina institution haidi wayan thauda haigera aduga lenga loisang haigera linkhatkiba habsina hatkiba mi masingdagi Rome gi church na hatkiba masing asina papesina hatkiba masing asina sumna he yam he aduna saurana mi million samrong gi sang hatki first world war second world war sikiba mi masing dagudi bokoina hatkiba mi masing asina sukimati hele sinausa basi akoina khalo karigidama sumna tangi Jesu Christ gi matung inba Bible na haibadu gi matung in chachaba mising adu ne mokoina hatkibje masi mokogi takpi tambe baby on the tainabda arang kubam phange hadi mokoina habse mokoida lao habne aduga Bible na takpi bumtana arang kubam habse Jesu Christ gi ina Jesu Christ ta thajabi mupana phange habne aduna mokoina aran seran turaba mehamdo misingbu namsalaga mokoina aran ba senda lambi tawningai gi dama araba mem takpi tambi budo adugi dama mising asibu asumba satpa gi dama hatkibne aduga mohai Daniel 7:25 da man ishogi ngamba ishogi makta akan bawa mangani man ishogi mising bu hatkini mahangna matam amasung ain hondokani hai masida aduna masida tasena masi yamna sungki khoina mujangchi 14 decretal the translate episcop cap habsida sumna hai the pope has power to change times pope na matam habse hongdopangami to abrogate law power ko mana mangan bangami and to dispense with all things even the precepts of Christ Jesu Christ na piramba poktaksing yathangching power mana hongdopangami hena sumnai habsini the pope can modify divine law shona pikraba 10 commandment asi power mana shamtokshin tawbangame promta biblioteca papat article 2 habsida asumna lai isnausa masini mokoina ishogi yathang 10 kamamusu mokoina semdoki aduga sagadadi sengdopangamde aina mamangda so haikare ani suba kamamen laimuti lapa yade habdu mokoina loktoi maramdi mokoina laimuti lali mokoina meri mokoigi church mafam kuding da school mafam da meri amasung Prabhu Jesu Christ gi murti je sadana tame aduga asumna kurumbagi thabaksing ase tawai mokoina de ahamad hai karigino hai tade mising gi divorce ne kanabagi nai aduba idolatry gi thabaksing je mokoina loina tawai aduna hairiba ani suba commandments se mokoina lokthoi aduga tara suba commandments asibuna ani thongna khaidoi aduga khoina ju khange hojik prithibida khizamsina kurumnariba nomaijino medapse Bible na pibas khoina pothaba sabana meda donate masidi kanana pibuna Roman Catholic na semba haidi numit khurumba misingbu laimuti lapa numit khurumba misingbu sasta langningai gi dama adugi thabak cho madugi dama mokoina semkibini khoina khange mase khoina mamangda ju quotation jam pakre aduga hujik cho khoina quotation Roman Catholic sing da khoina question hangbo matamda sumna kana the Converts Catechism of Catholic Doctrine page 50 by Peter Geirman haiba nupasina asumna e makhoda question anum yaujara which day is the Sabbath day answer Saturday is the Sabbath day why do we observe Sunday instead of Saturday ekhoina Saturday ngakpi mota Sunday ngai je karigino we observe Sunday instead of Saturday because the Catholic Church in the Council of Laodicea transferred the solemnity from Saturday to Sunday khoina thangji mohota khoina nomai ngakpi maramdi Catholic Church na Council of Laodicea have the AD 336 da hairaba numit ase Saturday dagi from Saturday to Sabbath aduna Saturday dagi khoina Sabbath haibje sumaina Sabbath haibdi Sunday haibsida mokoina onthokibani haina mokoina asumna hai masine khoina Bible na haibse mak chap chana thokramni sinausa amuk khoi makata na yengchi khoina hai papesina sahi singamuga sani humpu prithibida chap chana pangine habni hoi pale mana 1790 apo pale haidi basida 530 at linkat kare mahakse aduga masi chap chana 1798 chap chana thoke masi khoin hai and one of its heads were wounded to death havne and his daily wound was still havne maki
ꯃꯀꯣꯛ ꯑꯃꯗꯤ ꯁꯤꯕ ꯌꯥꯅ ꯁꯣꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯗꯣ ꯃꯄꯨꯡ ꯐꯥꯅ ꯐꯒꯤ ꯑꯅ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ 13ꯒꯤ ꯀꯩꯅꯣꯗ 13ꯒꯤ 3ꯗ ꯍꯥꯏꯀꯣ ꯑꯁꯤꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯀꯌꯥꯝ ꯆꯨꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯦꯄꯣꯂꯤꯌꯟ ꯍꯥꯏꯕꯁꯤꯅ ꯌꯨꯔꯣꯞ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯦ ꯃꯁꯤꯕꯨ ꯑꯃꯨꯛꯇ ꯑꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯃꯥꯒꯤ ꯃꯈꯥꯗ ꯊꯝꯅꯤꯡꯉꯥꯏ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯅ ꯃꯥꯒꯤ ꯖꯦꯅꯔꯦꯜ ꯕꯔꯊꯦꯅ ꯐꯦꯕꯋꯥꯔꯤꯒꯤ ꯇꯥꯡ 10 1798ꯗ ꯑꯩꯈꯣꯏꯅ ꯚꯦꯇꯤꯀꯥꯟ ꯁꯤꯇꯤ ꯍꯥꯏꯗꯤ ꯔꯣꯝ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛ ꯆꯪꯉꯛꯈꯤ ꯑꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯣꯞ ꯚꯤꯖꯤꯂꯁ ꯍꯥꯏꯔꯤꯕ ꯄꯣꯞ ꯄꯥꯏꯌꯁ 6 ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯑꯁꯤꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯐꯥꯈꯤ ꯁꯨꯃꯥꯏꯅ ꯐꯥꯈꯤ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯂꯣꯏ ꯊꯥꯈꯤ ꯀꯗꯥꯏꯗ ꯐ꯭ꯔꯥꯟꯁꯀꯤ ꯕꯦꯂꯦꯟꯁ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯐꯥꯈꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯔꯤꯂꯤꯖꯤꯌꯁꯀꯤ ꯁꯛꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯅ ꯃꯤꯂꯤꯇꯔꯤꯒꯤ ꯁꯛꯇꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯛꯇꯤ ꯍꯥꯏꯕꯗꯣ ꯑꯅꯤꯃꯛ ꯄꯨꯂꯞ ꯃꯨꯠꯊꯠꯄꯤꯈꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯍꯥꯛ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝꯅ ꯅꯥꯔꯝꯃꯤ ꯅꯥꯕ ꯃꯇꯝꯗ ꯀꯩꯗꯧꯒꯦꯗ ꯑꯥꯒꯁט 19 1799ꯗ ꯐ꯭ꯔꯥꯟꯁꯀꯤ ꯕꯦꯂꯦꯟꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯍꯥꯛ ꯁꯤꯕ ꯃꯇꯝꯗ ꯅꯦꯄꯣꯂꯤꯌꯟꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯈꯤ ꯃꯍꯥꯛ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯄꯣꯞ ꯑꯝꯇ ꯈꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯣꯏꯈꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯩꯗꯧꯒꯦꯗ ꯑꯩꯈꯣꯏꯅ ꯆꯍꯤ 10 ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯆꯍꯤ 99ꯗ ꯃꯥ ꯁꯤꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏꯅ ꯃꯥꯔꯆ 14 ꯑꯗꯨꯅ 1900 ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯅꯧꯕ ꯄꯣꯞ ꯑꯃ ꯈꯟꯈꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯅꯧꯕ ꯄꯣꯞ ꯑꯃ ꯈꯜꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯅ ꯑꯁꯨꯃꯥꯏꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯄꯥꯡꯒꯜꯗꯤ ꯁꯛꯇꯤꯗꯤ ꯂꯩꯇꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ 1914ꯒꯤ 98ꯒꯤ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯏꯇꯥꯂꯤꯒꯤ ꯃꯨꯁꯣꯂꯤꯅꯤ ꯒꯚꯔꯟꯃꯦꯟ ꯍꯥꯏꯕꯁꯦ ꯃꯁꯤꯅ 1929ꯗ ꯃꯈꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯑꯩꯈꯣꯏꯅ ꯄꯣꯞ ꯀꯥꯔꯗꯤꯅꯦꯜ ꯒꯥꯁꯄꯔꯤꯒ ꯃꯈꯣꯏꯒꯤ ꯃꯨꯁꯣꯂꯣꯅꯤ ꯍꯥꯏꯗꯤ ꯗꯤꯛꯇꯦꯛꯇꯔꯅꯤ ꯃꯁꯤ ꯏꯇꯥꯂꯤꯒꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕꯁꯤꯒ ꯃꯈꯣꯏꯅ ꯂꯦꯇꯔꯦꯟ ꯇ꯭ꯔꯤꯇꯤ ꯑꯃ ꯄꯣꯞ ꯄꯥꯏꯌꯁ 11ꯒ ꯃꯈꯣꯏꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇ꯭ꯔꯤꯇꯤ ꯑꯃ ꯇꯧꯈꯤ ꯃꯗꯨꯗ ꯄꯣꯞ ꯄꯥꯏꯌꯁ 11ꯁꯦ ꯃꯥꯁꯦ ꯚꯥꯇꯤꯀꯥꯟ ꯍꯤꯜꯗ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯄꯣꯞꯅꯤ ꯍꯥꯏꯅ ꯃꯥꯅ ꯁꯛꯈꯪꯈꯤ ꯑꯗꯨꯒ ꯚꯥꯇꯤꯀꯥꯟ ꯍꯤꯜ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯚꯥꯇꯤꯀꯥꯟ ꯁꯤꯇꯤ ꯍꯥꯏꯔꯤꯕꯁꯦ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤ ꯃꯁꯤ ꯌꯥꯝꯅ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯌꯥꯕꯤꯈꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯔꯤꯕꯁꯤ ꯑꯣꯏꯈꯤ ꯑꯗꯨꯅ ꯃꯥꯔꯆ 9 1929ꯗ ꯄꯣꯞꯅ ꯍꯥꯏꯈꯤ ꯑꯩꯈꯣꯏꯅ ꯄꯣꯞ ꯄꯥꯏꯌꯁ 11ꯅ ꯍꯥꯏꯈꯤ ꯗ ꯄꯤꯄꯜ ꯑꯣꯐ ꯗꯏꯟꯇꯤꯌꯔ ꯋꯥꯔꯜ ꯑꯥꯔ ꯋꯤꯠ ꯑꯁ ꯍꯥꯏ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯑꯣꯏꯔꯦꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯃꯥꯔꯆ 12 1929ꯗ ꯑꯩꯈꯣꯏꯅ ꯁꯥꯟ ꯐ꯭ꯔꯥꯟꯁꯤꯁꯀꯣ ꯀ꯭ꯔꯣꯅꯤꯀꯜ ꯍꯥꯏꯔꯤꯕ ꯆꯦꯐꯣꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯦꯗꯂꯥꯏꯟ ꯑꯣꯏꯅ ꯑꯁꯨꯝꯅ ꯊꯣꯛꯈꯤ ꯍꯥꯏꯔꯤꯕꯁꯦ ꯃꯨꯁꯣꯂꯤꯅꯤ ꯑꯦꯟ ꯒꯥꯁꯄꯔꯤ ꯁꯥꯏꯟ ꯍꯤꯁꯇꯣꯔꯤꯛ ꯄꯦꯛ ꯍꯤꯜ ꯋꯨꯟ ꯑꯣꯐ ꯃꯦꯅꯤ ꯏꯌꯔꯁ ꯍꯥꯏ ꯑꯁꯨꯝꯅ ꯍꯥꯏꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯦ ꯍꯤꯁꯇꯣꯔꯤꯛꯀꯤ ꯑꯣꯏꯅ ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯅꯥꯕꯗꯣ ꯐꯈ꯭ꯔꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯃꯁꯤ ꯐꯈꯤ ꯃꯗꯨꯗꯒꯤ ꯄꯣꯞ ꯍꯥꯏꯕꯁꯤꯅ ꯅꯤꯡꯊꯧ ꯑꯃꯨꯛ ꯑꯣꯏꯅ ꯑꯣꯏꯈꯤ ꯑꯗꯨ ꯃꯍꯥꯛꯅ ꯁꯥꯁꯟ ꯇꯧꯕꯒꯤ ꯁꯛꯇꯤ ꯍꯥꯏꯗꯤ ꯔꯤꯂꯤꯖꯁꯀꯤ ꯁꯥꯁꯟ ꯇꯧꯕꯒꯤ ꯁꯛꯇꯤꯗꯤ ꯐꯪꯉꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛ ꯌꯨꯔꯣꯞ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯍꯥꯟꯅꯒꯨꯝꯅ ꯃꯥꯅ ꯃꯤꯂꯤꯇꯔꯤ ꯁꯥꯁꯟ ꯃꯥꯒꯤ ꯃꯈꯥꯗ ꯃꯥꯅ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅ ꯏꯜꯂꯨ ꯍꯥꯏꯕꯗꯨꯗꯤ ꯐꯪꯗꯦ ꯃꯗꯨ ꯃꯥꯅ ꯗꯦꯠꯂꯤ ꯋꯨꯟ ꯐꯪꯕ ꯃꯇꯝꯗ 1798ꯗ ꯃꯥꯡꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯃꯥꯡꯗꯗꯤ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯕꯨ ꯍꯥꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨꯗ ꯌꯨꯔꯣꯞꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ 7 ꯂꯩꯕꯥꯛ ꯑꯗꯨꯅ ꯃꯥꯡꯅ ꯍꯥꯏꯕ ꯌꯥꯊꯪꯗꯨꯗꯣ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯑꯩꯈꯣꯏꯅ ꯁꯟꯗꯦ ꯉꯥꯛꯇꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯨ ꯍꯥꯗꯕ ꯍꯥꯏꯕꯗꯨ ꯄꯣꯞꯅ ꯌꯥꯊꯪ ꯄꯤꯕꯗ ꯉꯁꯥꯏꯒꯤ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯅ ꯏꯜꯂꯒ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯐꯥꯗꯨꯅ ꯍꯥꯠꯄꯅꯤ ꯄꯣꯞ ꯃꯁꯥꯒꯤꯗꯤ ꯂꯥꯟꯃꯤ ꯍꯥꯏꯕꯁꯦ ꯃꯥꯒꯤꯗꯤ ꯃꯤꯂꯤꯇꯔꯤ ꯍꯥꯏꯕꯁꯦ ꯃꯁꯥꯒꯤ ꯊꯣꯏꯗꯣꯛꯅ ꯂꯩꯖꯗꯦ ꯃꯥꯒꯤ ꯁꯦꯀꯨꯔꯤꯇꯤ ꯒꯥꯔꯗ ꯈꯤꯇꯪ ꯂꯩꯕ ꯅꯠꯇꯅ ꯑꯇꯩ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ
ꯑꯗꯨꯒ ꯃꯅꯤꯡ ꯇꯝꯕ ꯂꯩꯕꯥꯛ ꯑꯃꯗꯣ ꯃꯁꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯁꯛꯇꯤ ꯑꯁꯦ ꯑꯃꯨꯛ ꯃꯄꯨꯡ ꯐꯥꯅ ꯐꯪꯉꯛꯈꯤꯅꯤ ꯃꯁꯤꯒꯤ ꯁꯛꯇꯤꯁꯦ ꯑꯩꯈꯣꯏꯅ ꯀꯅꯥꯅ ꯐꯪꯍꯟꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯃꯈꯥꯗ ꯑꯃꯨꯛ ꯌꯦꯡꯒꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯑꯣꯏꯔꯤ ꯍꯥꯏꯔꯤꯕ ꯁꯛꯇꯤꯁꯦ ꯑꯃꯨꯛ ꯃꯥꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯀꯤ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯁꯛꯇꯤꯁꯦ ꯃꯉꯣꯟꯗ ꯁꯤꯟꯅꯕ ꯃꯇꯝꯗ ꯃꯥꯅ ꯇꯧꯕ ꯍꯥꯏꯕ ꯌꯥꯊꯪ ꯑꯗꯣ ꯍꯦꯛ ꯃꯉꯣꯟꯗ ꯁꯤꯟꯅꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯃꯥꯒꯤ ꯑꯅꯥꯕꯗꯣ ꯐꯔꯕꯅꯤ ꯑꯗꯨ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯂꯣꯏꯔꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯉꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯦꯡꯁꯦ Revelation 13ꯒꯤ 18ꯗ ꯁꯨꯝꯅ Here is the wisdom let him that had understanding count the number of the beast for it is number of men and his number is 666 ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯁꯤꯗ ꯂꯧꯁꯤꯡ ꯂꯩ ꯑꯗꯨꯗꯤ ꯃꯥ ꯍꯥꯏꯔꯤꯕ let him that had understanding ꯚꯥꯞ ꯇꯥꯕ ꯃꯍꯥꯛ ꯑꯗꯨꯅ ꯁꯥꯗꯨꯒꯤ ꯃꯁꯤꯡꯗ ꯊꯤꯌꯨ ꯃꯁꯤ ꯃꯤ ꯑꯃꯒꯤ ꯃꯁꯤꯡꯅꯤ ꯃꯍꯥꯛꯀꯤ ꯅꯝꯕꯔ ꯑꯗꯨꯗꯤ 660ꯅꯤ ꯃꯤ ꯍꯥꯏꯕꯗꯤ ꯄꯣꯞ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯑꯣꯐ ꯗ ꯕꯤꯁ ꯅꯠꯇꯦ ꯃꯁꯤꯗꯤ ꯆꯨꯝꯅ ꯅꯝꯕꯔ 660 ꯍꯥꯏꯕꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔꯅ ꯃꯥꯔꯛ ꯑꯣꯐ ꯗ ꯕꯤꯁꯅꯤ ꯍꯥꯏꯅ ꯂꯧꯅꯩ ꯃꯁꯤ ꯃꯥꯔꯛ ꯑꯣꯐ ꯗ ꯕꯤꯁ ꯅꯠꯇꯦ ꯃꯁꯤꯗꯤ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯅ ꯐꯦꯃꯁ ꯅꯝꯕꯔ ꯑꯃꯅꯤ ꯍꯥꯏꯔꯤꯕꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯁꯤ ꯄꯥꯄꯦꯁꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯀꯤ ꯑꯩꯈꯣꯏꯅ ꯄꯣꯞꯅꯤ ꯍꯥꯏꯕꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯃꯤꯅ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤꯕꯨ ꯃꯁꯛ ꯇꯥꯛꯄꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯉꯥꯏꯒꯤꯗꯃꯛ ꯏꯁꯣꯔꯅ ꯀ꯭ꯂꯨ ꯄꯤꯕꯅꯤ ꯑꯗꯨꯕꯨ 660 ꯆꯥꯕ ꯑꯩꯈꯣꯏꯅ ꯃꯤꯡ ꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯁꯨ ꯑꯉꯛꯄꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯂꯦꯇꯤꯟ ꯂꯣꯟꯗ ꯄꯣꯞꯀꯤ ꯑꯩꯈꯣꯏꯅ ꯃꯤꯇꯔ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯀꯣꯌꯦꯠꯇꯀꯣ ꯀꯔꯤ ꯊꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯚꯤꯀꯥꯔꯤꯌꯁ ꯐꯤꯂꯤꯗꯩ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯁꯦ ꯚꯤꯀꯥꯔꯤꯌꯠ VICARIUS ꯐꯤꯂꯤ FILLII ꯗꯩ DEI ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯅ꯭ꯌꯨꯃꯔꯦꯟ ꯇꯝꯃꯤꯕꯗꯨꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯅ꯭ꯌꯨꯃꯔꯦꯟꯗ Vꯅ 5ꯅꯤ ꯑꯗꯨꯒ I ꯍꯥꯏꯗꯤ Iꯅ 1ꯅꯤ Cꯅ 10ꯅꯤ ꯑꯗꯨꯒ Aꯗꯤ 0ꯅꯤ Rꯁꯨ 0ꯅꯤ ꯑꯗꯨꯒ Iꯅ 1ꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯚꯤꯀꯥꯔꯤꯌꯁ U ꯍꯥꯏꯕꯁꯤꯁꯨ Vꯒ ꯃꯥꯟꯅꯩ ꯃꯁꯤꯁꯨ 5ꯅꯤ ꯑꯁꯨꯃꯥꯏꯅ ꯚꯤꯀꯥꯔꯤꯌꯁ ST 0 ꯐꯤꯂꯤ Fꯁꯨ 0ꯅꯤ Iꯅ 1 ꯂꯩꯔꯦ Lꯅ 50 ꯂꯩꯔꯦ Iꯅ 1 ꯐꯤꯂꯤ ꯗꯩ Dꯅ 500ꯅꯤ Eꯅ 0 1ꯅ ꯁꯤꯅꯤ ꯄꯨꯟꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯇꯤꯟꯖꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯌꯥ ꯇꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ 666 ꯃꯁꯤ ꯑꯉꯛꯄ ꯑꯃꯅꯤ ꯁꯤꯅꯥꯎꯁꯦ ꯑꯗꯨꯅ ꯚꯤꯀꯥꯔꯤꯌꯁ ꯐꯤꯂꯤꯗꯩ ꯍꯥꯏꯕꯁꯤꯅ ꯁꯤ ꯂꯩ ꯑꯗꯨꯗ ꯅꯠꯇꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯃꯁꯤꯀꯣ ꯂꯦꯇꯤꯟꯗ ꯚꯤꯀꯥꯔꯤꯌꯁ ꯐꯤꯂꯤꯗꯩ ꯍꯥꯏꯅ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯁꯤ ꯂꯦꯇꯤꯟ ꯂꯣꯟꯗ ꯄꯣꯞꯀꯤ ꯑꯇꯣꯞꯄ ꯇꯥꯏꯇꯜ ꯑꯃꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯀꯅꯥꯅ ꯖꯣꯟ ꯋꯥꯏꯀ꯭ꯂꯤꯞꯅꯀꯣ ꯍꯥꯏꯕ ꯗ ꯃꯣꯔꯅꯤꯡ ꯁ꯭ꯇꯥꯔ ꯑꯣꯐ ꯄ꯭ꯔꯣꯇꯦꯁꯇꯥꯟ ꯔꯤꯐꯣꯔꯃꯦꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯅꯁꯨ ꯍꯥꯏꯔꯦ ꯃꯗꯨꯗꯤ D ꯍꯥꯏꯕꯁꯤꯅ DUXRI ꯗꯛꯁ꯭ꯔꯤ ꯍꯥꯏꯕꯅꯤ ꯗꯛꯁ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯀꯩꯗꯧꯒꯅꯤ Dꯅ 500ꯅꯤ Cꯅ ꯑꯩꯈꯣꯏꯅ 100 ꯂꯩꯔꯦ ꯑꯗꯨꯒ Xꯅ 10 ꯑꯗꯨꯒ Eꯅ 0 Rꯅ 0 Iꯅ 1 ꯁꯤꯗ ꯗꯛꯁ ꯀ꯭ꯂꯦꯔꯤ ꯍꯥꯏꯕ DUX ꯗꯛꯁ ꯀ꯭ꯂꯦꯔꯤ CLERI ꯀ꯭ꯂꯦꯔꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯄꯨꯟꯅ ꯍꯥꯏꯔꯤꯕꯁꯦ ꯅꯣꯃꯥꯟ ꯅ꯭ꯌꯨꯃꯔꯦꯟꯗ ꯌꯦꯡꯕ ꯃꯇꯝꯗ Dꯅ 500 Uꯅ 5 Xꯅ 10 Rꯅ 0 1 ꯂꯩꯔꯦ Cꯅ 500 Lꯅ 50 ꯄꯨꯝꯅꯃꯛꯁꯦ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯃꯁꯤ 500 ꯆꯞ ꯆꯥꯅ ꯇꯥꯏ ꯑꯗꯨꯒ ꯃꯁꯤ ꯍꯤꯕ꯭ꯔꯨ ꯂꯣꯟꯗꯁꯨ ꯃꯥꯒꯤ ꯇꯥꯏꯇꯜ ꯑꯁꯤꯒꯤ ꯃꯃꯤꯡꯁꯤ ꯀꯔꯤ ꯀꯧꯏ ꯔꯣꯃꯤꯠ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯅ ꯃꯁꯤ ꯍꯤꯕ꯭ꯔꯨ ꯂꯣꯟ ꯑꯩꯈꯣꯏꯅ ꯃꯁꯤꯡꯗꯤ ꯍꯤꯕ꯭ꯔꯨꯒꯤꯁꯨ ꯃꯈꯣꯏꯒꯤ ꯃꯌꯦꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯅ꯭ꯌꯨꯃꯔꯦꯟ ꯍꯥꯏꯕꯁꯤ ꯆꯞ ꯂꯩ R ꯍꯥꯏꯕꯁꯤꯅ ꯍꯤꯕ꯭ꯔꯨꯒꯤꯗ 200 ꯃꯥꯟꯅꯩ 0ꯅ 6ꯅꯤ Mꯅ 40ꯅꯤ ꯑꯗꯨꯅ ꯑꯗꯨ Iꯅ 1ꯅꯤ Iꯅ 10ꯅꯤ Iꯅ 10ꯅꯤ T ꯍꯥꯏꯁꯤꯅ 400ꯅꯤ ꯄꯨꯟꯅ ꯑꯗꯨꯅ ꯄꯨꯟꯅ 660 ꯇꯥꯏ ꯃꯁꯤ ꯔꯣꯃꯤꯠ ROMIIT ꯍꯥꯏꯁ ꯃꯁꯤꯁꯨ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ 40 ꯇꯥꯏ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯒ꯭ꯔꯤꯛ ꯂꯣꯟꯗꯁꯨ ꯃꯁꯤꯕꯨ ꯀꯔꯤꯒ ꯃꯥꯟꯅꯩ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯦꯇꯤꯅꯣꯁ ꯍꯥꯏ ꯑꯗꯨꯅ ꯂꯦꯇꯤꯅꯣꯁ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯁꯨ ꯄꯨꯟꯅ ꯑꯩꯈꯣꯏꯅ ꯁꯝ ꯇꯧꯕ ꯃꯇꯝꯗ 660 ꯇꯥꯏ ꯁꯤꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯁꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯊꯪꯗ ꯁꯥ ꯑꯁꯤꯒꯤ ꯈꯨꯗꯝ ꯋꯥꯠ ꯏꯁ ꯗ ꯃꯥꯔꯛ ꯑꯣꯐ ꯗ ꯕꯤꯁ ꯋꯥꯠ ꯏꯁ ꯏꯃꯦꯖ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯈꯥꯗ ꯑꯃꯨꯛ ꯅꯩꯅꯅꯤ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯁꯦꯝꯕꯅꯣ
ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯩꯅꯁꯤ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯑꯩꯈꯣꯏꯅ ꯑꯅꯤꯁꯨꯕ ꯁꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤꯒꯤ ꯃꯥꯔꯛ ꯑꯣꯐ ꯗ ꯕꯤꯁ ꯑꯗꯨꯒꯤ ꯏꯃꯦꯖ ꯑꯣꯐ ꯗ ꯕꯤꯁ ꯑꯁꯤ ꯁꯦꯝꯕꯅꯤ ꯑꯅꯤꯁꯨꯕ ꯁꯥ ꯑꯗꯨ ꯃꯊꯪꯒꯤ ꯄꯔꯥꯗ ꯑꯃꯨꯛ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯅꯩꯅꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯇꯥꯕ꯭ꯔꯤꯛ ꯃꯌꯥꯝ ꯈꯨꯗꯤꯡꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯑꯩꯅꯁꯨ ꯈꯪꯉꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯕꯥꯏꯕꯜꯅ ꯍꯥꯏꯈ꯭ꯔꯕ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯑꯁꯦ ꯄꯨꯝꯅꯃꯛ ꯑꯁꯦ ꯄꯥꯄꯤꯁꯤꯗ ꯊꯨꯡꯉꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯌꯥꯖꯔꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯅ ꯈꯪꯉꯤ ꯑꯗꯨꯅ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯖꯩ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯇꯧꯀꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ 13ꯗ ꯌꯥꯎꯔꯤꯕ ꯅꯍꯥꯛꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯔꯤꯕ ꯔꯦꯚꯦꯂꯦꯁꯟ 14ꯒꯤ 19ꯗ ꯄꯤꯔꯤꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯔꯤꯕ ꯁꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯩꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯑꯦꯟꯇꯤꯈ꯭ꯔꯥꯏꯁ ꯄꯋꯥꯔꯗꯤ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯅꯤ ꯍꯥꯏꯕꯁꯤ ꯅꯩꯅꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯕ ꯑꯆꯨꯝꯕ ꯑꯁꯤ ꯏꯄꯥ ꯏꯁꯣꯔ ꯏꯟꯗꯨꯅ ꯆꯠꯄ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯅꯩꯔꯛꯄꯗꯁꯨ ꯑꯩꯈꯣꯏꯅ ꯐꯖꯅ ꯅꯥꯟꯅ ꯚꯥꯞ ꯇꯥꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ